Mapham Khangdana Leirakhiba Langshai Thouna ki member Arnold na rescue Touraga Makhoigi camda Leiramle. Haukiba December marida Langshai Thouna ki member ama thiba Khangdana Leirakle. Thiba Khangdana Leirakhiba miyoy asigi maming Yengkhom Arnold Singh sahi Touraga Mapan apokpa Yengkhom Binochan Singh Laifam Kaksing Mayay Laikai hol parengdagi ni haire. Miyoy asi ngasi ayok Kamjongda Leiba Tarasuba sector 8 Battalion na rescue Touraga Leirakhiba pau fanglay. Maram aduna athuba matamda na thadok piraktuna imung manunggi miyoy singda khusinabinaba haijari haina Langshai Thouna na Kaksingi convener Rajib Khetri na press ta thokpa cherol ama na haire. Combined team na ngairangbam khuldagi yamlaba khulai sing fagat pangamkhre. Pasoi police station amade Imphal West Commando yawba apunba team amana Pasoi police station gi manung chanba ngairangbam khulda Paksana thiba humba chathabada yamlaba khulai sing fagat pangamkhre. Thiba humba gi thabagadu Imphal West ki SP Khetri mayum sibakanta IPS na lusingduna OC Pasoi police station Sangai Thel OP team New Kaithel Manbi OP team 5x9 Gorkha Rifles ki kalam DY 129 CRPF battalion amade DY 216 CRPF battalion gi apunba team na sathagibane. Operation adu ngairangbam maning local kenel manaktagi magazine yawba SMG 9mm carbine ama magazine yawba 9mm pistol ama country made pistol ama denotator ani yawba HA 36 hand grenade mari tear gas grenade ama stern grenade ama tube launching ama live MM 84 ge illumination cell ama shotgun cell mari amade Board 12 live Curtis ani fagat pangamkhe loidana mafam aduda lairamba yum chahumgi miyoy lising amarom amamam to oina masak khangdokpagi thabak su sathakhe